UNC Naga singgi right sokpa thawang sa tharaklabani ni isagi lam amasum right ngak sena na bohot naragani Meitei amasum Kuki gi marakta khut thokna duna lakpa Naga sing kanglup amatagi misang sang dana lerakpani haujikti Naga singgi right sokpa thawang sa tharaklabani na isagi lam amasum right ngak sena na bathawrang lokhatlagani haina United Naga Council UNC gi General Secretary Barayo Satchangna Fongthokhre Manipur Naga Lup Singh Apex Body Oriba UNC gi Noma Yueba Consultation Meeting ama pangthoklaba matungda mahakna wafam asi pawmising Fongthokhibani Imphal gi Tangkhul Baptized Church Hall pangthokiba khana nainawi gi mifam maduda tuan civil society organization intellectual sing search leaders sing student body sing amadi Naga lup singi mihut kaya marum saruk yakhi Naga sing khundari ba mafam singda hauji thiengnari ba khudong sadaba sing sigi matangda mapung oina khanakhiba thauramadu loiraba matungda UNC gi president NG Lorhona pawmi singaki ingtapna hingba pamjaba furup ama oina Naga sing ngasi phawa kanglup amatagi misang sangdana lairakibani Naga gi phirep asibu mapangal yaudaba aswonbagi thawong ne haina lobusumbai haujikti isagi lam amasum yam ngak senaba thorang lokhalagani National Highway 202 da security matik sana laitabana Imphal Urkhul lambida miyamna aki akhang yaudana satok sin tawba yadabagi matangda mahakna haiki supnatagi kilometer 3 manga phawbudang sangba Mahadevgina litan phawbada lengana security gi matik saba section thorang lokhatuna miyambu aki akhang yaudana satok sin tawba ngamhandaba tarabada UNC na miyamgi tamakhalaga akhanaba thawrang ama soidana lokhalak pa yai haina UNC gi president NG Lorhona pawmisingda makhata na fongdokhi Chief Minister na Urkhul district ki Tangkhul Kuki gi miyam ga unakhri Kuki amasum Tangkhul gi marakta laidiba thajanadaba sing kokhananaba gi panamda Chief Minister Yumnam Khemsan Singana ngasi Urkhul district ki tuan mafam singda satuna kanglup ani gi mihut sing unakhri Khongset aduga mari lainana Chief Minister na haki kanglup khudimaki afaba amasum phattaba soidana laigani adubo misa miyamgi apamari ingtapa phibam hanjin handuna nungsi sanana laiminabaduni Thawai Koki village ta mamittagi mapi taduna kapkhiba nupi amaga wari sanabada Chief Minister na haki miyamda phawriba nungaitaba punamak sapsana khangi hauji oriba phibam asida wari sanaduna ingtapa phibam hanjin hananaba honaba natana atopa lambi leiti hanu sunabagi thawdokna tungda oirakadaba mirol singda saun amang ata thuanba natana kanamata amata purakpa ngamloi Khudong sadaba kyama yoknaraba tungda haurakliba mirol singidama khalaga ingtapa hanjin hananaba honaminasi local MLA yauna miyamga unakhibaduda Chief Minister mahoksagi matawgum school sing class hawanana tharong lokhalagani Imphal de hek hankraba matungda khungang khudimaki yumthong punamakta thaknabi ising phanganana tharang lokhatkani hainasu khunja sing thajaba pikhi Urkhul district ta ahan boina satpa khongset adura Chief Minister na sarka phung village ta ngehak panduna khungi ahal amadi nupi angang sing unaduna wari sanakhi wari sanabatuda Chief Minister na haki ato atom bomb phawba thadakhiba malemgi ani suba lanjaw wari sanaraga loisinanba ngamkhi mafam asida su ningthina wari sanaraga wathokpuna maki waroisin purakpa soidana ngamgani karigumba hingsagi thawdo asina makhatana asum chatharakpa thoklabadi pikliba angang singi tungi maraiba kari oigadagi habigi matangda nungnangba pui athupa matamda sarka phung village ka district asigi atai atopa mafam singa phawnagadaba thong saban lusilagani haina thajaba piramkhi Langthabal Assembly constituency da Hayeng shutdown tawragani Laotokhre Loubiyu mihat yaningdaba phongdokpo oina Langthabal Assembly constituency na konba mafam singda leiba mahisang dukan amadi kaithel sing Hayeng Total Shutdown tawragani haina Langthabal Kendra Clubs Coordinating Committee LKCCC amadi Langthabal Kendra Maira Paibi Coordinating Committee na Laotokhre wapam asing asi pikliba angang ani yauna misa manga hatkhiba Loubiyu ki thawthok yaningdaba phongdokladuna kawa community hall da miyam goiba mifam pangthoktuna laikhidraba singi photo da haikatleka tamduna awaba phongdokpagi thoramda LKCC gi General Secretary Thingwaijam Jayantana phongdokhibani mana makhatana hai assembly
constituency asigi MLA karam siamna miyamgi mihut oina leibakidama kari thaudang ꯂꯧꯔꯕꯒꯦ ꯍꯥꯏꯕꯗꯨ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 6ꯅꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯤꯌꯥꯝꯗ ꯈꯪꯍꯟꯒꯗꯕꯅꯤ ꯏꯔꯥꯡ ꯑꯁꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯅ ꯆꯠꯊꯕꯅꯤ ꯍꯥꯏꯕ ꯁꯦꯟꯇꯔꯗ ꯈꯪꯍꯟꯅꯅꯕ MLA ꯀꯔꯝ ꯁꯤꯌꯥꯝꯅ ꯔꯨꯂꯤꯡꯒꯤ MLA ꯑꯃ ꯑꯣꯏꯅ ꯀꯔꯤ ꯊꯧꯗꯥꯡ ꯂꯧꯈ꯭ꯔꯕꯒꯦ ꯈꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯈꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯈꯣꯃꯤꯟꯊꯥꯡ ꯔꯤꯂꯤꯐ ꯁꯦꯟꯇꯔꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯆꯥꯛꯊꯨꯡ ꯐꯪꯗ꯭ꯔꯤꯕꯁꯤ ꯐꯪꯍꯟꯕꯤꯅꯕ ꯍꯥꯏꯖꯔꯛꯂꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯈꯣꯃꯤꯟꯊꯥꯡ ꯔꯤꯂꯤꯐ ꯁꯦꯟꯇꯔ ꯁꯗꯕꯕꯅ ꯃꯟꯗꯞꯇ ꯂꯩꯔꯤꯕ ꯂꯟꯖꯦꯟꯅꯔꯤꯕ ꯏꯃꯨꯡ ꯃꯉꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯆꯥꯛꯊꯨꯡ ꯅꯤꯡꯊꯤꯅ ꯐꯪꯗ꯭ꯔꯤ ꯍꯥꯏꯅ ꯅꯨꯡꯅꯥꯡꯕ ꯐꯣꯡꯗꯣꯔꯛꯂꯤ ꯂꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯏꯃꯨꯡ ꯃꯉꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯃꯈꯣꯏ ꯏꯪ 2023ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯂꯟꯖꯦꯟꯅꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯏꯪ 2025ꯒꯤ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 1ꯗꯒꯤ ꯂꯟꯖꯦꯟꯅꯔꯤꯕꯁꯤꯡꯒꯤ ꯆꯥꯛꯊꯨꯡ ꯗꯥꯏꯔꯦꯛ ꯕꯦꯅꯤꯐꯤꯠ ꯇ꯭ꯔꯥꯟꯁꯐꯔ DBT ꯁꯤꯁꯇꯦꯝꯒꯤ ꯈꯨꯠꯊꯥꯡꯗ ꯄꯤꯕ ꯍꯧꯈ꯭ꯔꯕꯁꯨ ꯃꯤꯑꯣꯏ ꯑꯃꯗ ꯅꯣꯡꯃꯗ ꯂꯨꯄꯥ 43ꯒꯤ ꯁꯦꯟꯐꯝ ꯄꯤꯔꯤꯕꯁꯤ ꯍꯧꯈꯤꯕ ꯊꯥ 5ꯔꯣꯝ DBTꯗ ꯌꯥꯎꯗꯕꯅ ꯐꯪꯗꯅ ꯂꯥꯛꯂꯤ DBT ಸಿಸ್ಟಮ್ ꯆꯠꯅꯈꯤꯕꯅ ꯍꯥꯟꯅ ꯄꯤꯔꯝꯕ ꯆꯦꯡ ꯍꯋꯥꯏꯁꯨ ꯐꯪꯈꯤꯗ꯭ꯔꯤ ꯂꯟꯖꯦꯟꯅꯔꯤꯕꯁꯤꯡꯒꯤꯗꯃꯛ ꯄꯤꯔꯤꯕ ಓಪನ್ ಮಾರ್ಕೆಟ್ ಸೇಲ್ ಸ್ಕೀಮ್ ಡೊಮೆಸ್ಟಿಕ್ꯀꯤ ꯆꯦꯡꯁꯨ ꯐꯪꯈꯤꯗ꯭ರಿ NFSAꯒꯤ ꯃꯈꯥꯗ ꯄꯤꯕ ꯆꯦꯡꯁꯨ ꯐꯪꯈꯤꯗꯕ ꯊꯥ ꯀꯌꯥ ꯐꯔꯛꯂꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯏꯃꯨꯡ ꯃꯉꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯔꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠ ꯑꯃꯁꯨꯡ ꯗꯤꯒꯅꯤꯇꯤ ꯃꯠꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯩꯉꯥꯛꯅ ꯐꯤꯚꯝ ꯑꯁꯤ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯑꯊꯨꯕꯗ ꯁꯨꯅꯕ ꯊꯕꯛ ꯄꯥꯏꯈꯠꯄꯤꯌꯨ ꯑꯊꯨꯕꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯀꯃꯤꯁꯅꯔ ꯀꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯣꯝꯗ ꯑꯏꯕ ꯆꯤꯔꯣꯜ ꯑꯃꯁꯨ ꯄꯤꯁꯤꯜꯂꯒꯅꯤ ꯑꯇꯩ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯄꯤꯕꯒꯨꯝ ꯃꯤꯑꯣꯏ ꯑꯃꯗ ꯅꯣꯡꯃꯗ ꯂꯨꯄꯥ 100 ꯄꯤꯕꯤꯌꯨ OMSSD ꯑꯃꯗꯤ NFSAꯒꯤ ꯃꯈꯥꯗ ꯆꯦꯡ ꯐꯪꯗꯕꯁꯤꯡꯒꯤ ꯃꯇꯥꯡꯗꯁꯨ ꯊꯤꯖꯤꯟꯕꯤꯌꯨ ꯂꯣꯏꯅꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ ꯂꯟꯖꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁꯦꯜ ꯇꯤꯡꯗꯅ ꯑꯅꯥ-ꯂꯥꯏꯌꯦꯡꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅꯁꯨ ꯂꯩꯉꯥꯛꯇ ꯇꯛꯁꯤꯜꯂꯛꯂꯤ ꯌꯨꯝꯗ ꯂꯩꯖꯕ ꯒꯥꯔꯤ ꯐꯥꯎꯕ ꯊꯨꯒꯥꯏꯔꯝꯂꯤ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯃꯤꯍꯥꯠꯀꯤ ꯃꯥꯌꯣꯛꯇ ꯉꯔꯥꯡ ꯁꯤꯡꯖꯃꯩ ꯃꯥꯏꯀꯩꯗ ꯃꯤꯌꯥꯝꯅ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯏꯔꯥꯡꯁꯨ ꯌꯥꯎꯖꯗꯕ ꯌꯨꯝꯒꯤ ꯒꯦꯠ ꯂꯣꯜꯂꯒ ꯂꯩꯖꯕ ꯌꯨꯝ ꯑꯃꯗ ꯈꯥꯝꯗꯨꯅ ꯂꯩꯕ ꯒꯥꯔꯤ 3 ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯊꯨꯒꯥꯏꯔꯝꯂꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯨꯝꯕꯨ ꯑꯣꯏꯔꯤꯕ ꯁꯤꯡꯖꯃꯩ ꯑꯣꯏꯅꯥꯝ ꯂꯩꯔꯛꯇꯒꯤ ꯁꯇꯤꯁ ꯀꯨꯃꯥꯔꯅ ꯍꯥꯏꯈꯤꯕꯗ ꯂꯤꯂꯣꯡꯗꯒꯤ ꯁꯤꯡꯖꯃꯩ ꯇꯝꯅ ꯂꯥꯛꯈꯤꯕ ꯔꯦꯂꯤ ꯑꯗꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯗ ꯒꯥꯔꯤ 3 ꯑꯃꯥꯡꯗ ꯊꯣꯛꯍꯜꯂꯝꯕꯁꯤ ꯄꯦꯟꯗꯦ ꯏꯔꯥꯡꯁꯨ ꯌꯥꯎꯗꯕ ꯏꯆꯝ ꯆꯝꯕ ꯈꯥꯝꯗꯨꯅ ꯂꯩꯕ ꯒꯥꯔꯤ ꯐꯥꯎꯕ ꯊꯨꯒꯥꯏ ꯌꯩꯈꯥꯏ ꯇꯧꯔꯕ ꯐꯥꯎꯕ ꯃꯤꯆꯝ ꯃꯤꯌꯥꯝꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏꯅꯤ ꯄ꯭ꯔꯣꯇꯦꯁ ꯑꯗꯨꯗ ꯌꯥꯎꯕ ꯃꯤꯑꯣꯏ ꯌꯨꯝ ꯑꯁꯤꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕꯗꯨꯅ ꯑꯃꯅꯤ ꯃꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯨ ꯑꯃꯠꯇ ꯂꯩꯈꯤꯗꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯁꯦꯞ ꯑꯣꯏꯗ꯭ꯔꯤ ꯐꯤꯚꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕ ꯈꯟꯅꯍꯧꯕ ꯆꯨꯝꯒꯅꯤ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ NIAꯅ ꯄꯥꯏꯈꯠꯄ ꯀꯦꯁ ꯑꯃꯠꯇ ꯄꯦꯟꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯇꯃꯥ ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜ 8ꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯏꯔꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯀꯣꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯅ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯅꯤ ꯍꯥꯠꯈꯤꯕ ꯑꯄꯣꯛꯄꯤ ꯃꯃꯥꯕꯨꯅ ꯇꯝꯊꯤꯅ ꯁꯣꯛꯍꯟꯈꯤꯕ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ CRPFꯅ ꯃꯤꯆꯝ 3 ꯍꯥꯠꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯉꯁꯤ ꯔꯣꯗ ꯁꯥꯏꯗ ꯚꯦꯟꯗꯔ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯁꯤꯟꯗꯨꯅ ꯈꯣꯏꯔꯝꯕꯜ ꯀꯩꯊꯦꯜꯒꯤ ꯇꯦꯝꯄꯣꯔꯔꯤ ꯃꯥꯔꯀꯦꯠꯇ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯃꯤꯍꯥꯠꯄꯁꯤꯡ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯃꯤꯍꯥꯠ ꯑꯁꯤꯒꯤ ꯖꯁꯇꯤꯁ ꯆꯞ ꯆꯥꯅ ꯐꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯕ ꯗꯥꯕꯤꯒ ꯂꯣꯏꯅꯅ ꯆꯠꯊꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯔꯣꯗ ꯁꯥꯏꯗ ꯚꯦꯟꯗꯔ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯈꯦꯇ꯭ꯔꯤ ꯇꯃꯥꯅ ꯍꯥꯏꯈꯤꯕꯗ ꯍꯧꯈꯤꯕ ꯆꯌꯦꯡ 2023ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯊꯣꯛꯈꯤꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡ NIAꯗ ꯊꯤꯖꯤꯟꯅꯅꯕ ꯁꯤꯟꯅꯈ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ NIAꯅ ꯄꯥꯏꯈꯠꯂꯤꯕ ꯀꯦꯁꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯄꯦꯟꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯌꯥꯎꯅ ꯐꯣꯡꯗꯣꯛꯈꯤ ꯑꯗꯨꯅ ꯇ꯭ꯔꯣꯡꯂꯥꯎꯕꯤꯒꯤ ꯃꯤꯍꯥꯠ NIAꯗ ꯁꯤꯟꯅꯗꯨꯅ ꯊꯤꯒꯠꯍꯟꯅꯕꯒꯤ ꯃꯍꯨꯠꯇ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯇ ꯁꯤꯟꯅꯗꯨꯅ ꯊꯤꯒꯠꯍꯟꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯌꯥꯎꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯗꯤ PMꯅ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯇ꯭ꯔꯤꯕꯁꯤ ꯃꯅꯤꯄꯨꯔꯤꯁꯤꯡꯕꯨ ꯏꯀꯥꯏꯕ ꯄꯤꯕꯅꯤ ꯃꯅꯤꯄꯨꯔ ꯆꯥꯎꯈꯠꯇꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯆꯥꯎꯈꯠꯄ ꯑꯣꯏꯊꯣꯛꯂꯣꯏ ꯍꯥꯏꯅ ꯌꯥꯝꯅ ꯇꯣꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯑꯦꯄ꯭ꯔꯤꯜ 8ꯒꯤ ꯑꯉꯟꯕ ꯄꯨꯡꯐꯝꯗ ꯊꯣꯛꯈꯤꯕ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯇ꯭ꯔꯤꯕꯁꯤ ꯃꯅꯤꯄꯨꯔꯤꯁꯤꯡꯕꯨ ꯏꯀꯥꯏꯕ ꯄꯤꯕꯅꯤ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯅꯨꯄꯤ ꯃꯔꯨꯞꯅ ꯂꯧꯗꯕ ꯉꯝꯗꯦ ꯑꯣꯜ ꯃꯅꯤꯄꯨꯔ ꯅꯨꯄꯤ ꯃꯔꯨꯞꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯗ ꯃꯤꯈꯜ ꯃꯌꯥꯗꯅ ꯅꯨꯄꯤ ꯑꯃꯗꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯕꯨ ꯅꯨꯡꯁꯤꯕ ꯁꯥꯕ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯕꯦꯇꯤ ꯕꯆꯥꯎ ꯕꯦꯇꯤ ꯄꯥꯔꯥꯎ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯇꯣꯏꯅ ꯄꯨꯈꯠꯇꯨꯅ ꯂꯥꯛꯂꯕꯁꯨ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯗꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯕꯨ ꯈꯨꯗꯛꯇ ꯆꯠꯊꯕ ꯃꯤꯑꯣꯠ ꯃꯤꯅꯩꯒꯤ
थाउदोक वाथोकसिंग यामखलकप थेंगनरी BJP na lengak sakti paiba state singdana nupi amadi nupi masa sim sathaba crime singda sienaba singi mathakta matam san FIR panaba hotnadaba amadi mapunji chupa jail thamliba rapist sing political gi khudong saba launaba bel thadokpagi satnabi tawraklibasi beti bachao beti parao amadi nari sakti kholawbu na thaibani Manipur gi nupi singbu malem gi nupi khunai singdagi thwaidok hendok singni haiduna mamang saidi state ki thakta pangthokiba nupi lan ningsing thoram da saruk yaram khibi leibasigi president Draupadi Murmu na hokiba tronglawbi thaudok sahi noriba oinam tomthin sahi manga amadi tha manga da ngairibi masan nupi yaisna sanu apokpi benitagi mathanungda nungaina tungkhul talingeda lam karam kuki khulai paibising CRPF na section ngak seliba gelmon post gi loan kum tharaktuna oinam mangan ngamba koba BSF ta halbidar oiba amagi mayumda bom kapsinduna landabadagi laikatna bangamdana hospital laikidaba amadi apokpin aruba phibamna suon kiba thaudok tuda wafam amata fongdok khidaba bu all Manipur no pimarum akan mamong ni ganinde lamhen ma kuki khulai paibising na lenga sigi ngamkhai lamsing section na ngak seliba BSF ki halbidar oinam mangan ngambagi yumda atamnana bom gi landa sataduna nauriba angang anigi punsi khangu thakta mangan kiba thaudokta Union Home Minister amadi Union Defense Minister nasu wapam amata fongdok tribasi Manipuri singbu mirai ben habada hamamba thokloi laikidraba angang anigi oina state lenga na lupa lak tara gi compensation pibana tronglawbi thaudokki asumu well phangmangam loidaba maramna maralibasing fadri phawba lepa leitana mass bombing operations sanghapthui loina tronglawbi thaudokka madi leinana state lenga na mobile internet service thingjinmana kanaba phol amata phangbo oithokloi internet service thingbasina mapal gi state kya da mahimasing tamliba masasingda thagi tuition fee boarding fee amadi makogi sizinanaba khars ki senpham thadok thajin tawbada saunu khudong saraba mayuk nahan maramna athubada mobile internet service hangnaba all Manipur no pimarumna aroibada demand tawri Litan area nauna sajilamba bunker tara combined security na thuwaikre Imphal Urkhulambi National Highway 202 ki Litan amasumasi ki akoibada leiba khulsingda security force na nauna thibu humbi ki thabak setaduna ainkai na sajilamba bunker tara thuwaikre hairi Indian Army Central Armed Police Force Manipur Police ahum na satakhiba operation aduda illegal bunker sing thuwairamli Red Shield Division na lusingduna satakhiba operation da Zalenbung singsang amasum khoi khulgi akoibada nauna sajilamba bunker ni pan thuwai kibani operation ase security ki kangbu ani khaidoklaga matam ama khaktada thoi amasum Zalenbung area ra thibu humbi ki thabuk sataki maduda Zalenbung na kuki gi bunker manga thenaki hariba bunker sing asi mamang na security na thuwairam laba matung amuk nauna sajilakhi bani haiba khangmangamli Mahadev singsang parengi thangnabada laiba khoi ida leiramba bunker manga mas security na thugairamli pausna makha taraduna security force na satakhiba thibu humbi gi thabak sing asi khulai paiba group sing na magi laifamdagi tholalaga atopa kanglukki khul sing na nomai kapsinduna landaba amadi kaihaubi gi thabak lefana ba amadi umkhana ba hanthana ba panam na sathaba operation ni makha tanus irang tholakpa yai khanba mafam sing na security na joint operation sa thana ba thorang tawri heri Miyoi lising kaya na saruk yaduna mairagi kongsat singjamai da police na tankai na bahona bada munakri laingang na angang hatpa kuki narco terrorism gi mathak te action lokat pangam da basi Manipur lenga ki sakti home minister Amit Shah na paisin khrabra mega sandra koki narco terrorist na tronglawbi da bom kapsin duna pikliba angang ani hat khiba mama buna sugon khiba madi thaudu odu bu yaning da fongdok tuna CRPF camp da thomjulubada CRPF ta nomai kablak padigi misam hum sikhiba gi thaudok pu yaning da fongdok tuna miyoi lising kya na saruk yaduna lelong dagi na singjamai phaw maira gi khongse sakri mapung oina amuko amawoba kohor MSF PLM PAM poidelai marol na silaga singjamai Lilong Thongkong phawbada leiriba maira paibisinga kusamnaraga miyoi lising kyana mainamga mairaga paiduna PNW gi khulaw kya lauduna tronglawbi gi thawdokpu yaningdaba fungdoktuna maira gi release sakri rally edu langthabal gi maira paibi pik kyamgai all kyamgai nupi sakwa thawrang lupna mapung oina singduna kyamgai khulgi maira paibisinga loinana MU rom tamna haigalaki
MU da punduna leiramba maira paibisi amuk punduna mathang lambida leiramba maira paibisinga punsinaduna rally laki rally edu asum lakpada singjama yorakpadigi police na rally edu mafam adura loisinana bathinki rally lakibasinga security force nga muknabadigi security force na tear gas amasum rubber bullet na singbasing kaptuna miyam adubu tankaiki pausna phangba matam phawbada aso apan khara yaukre sab saba paudi phangmangamdri amaromda khongser aduga mari leidana pikki convener singa kham megasandra na phongdorakpada ngarang pangthokliba maira gi khongser asida kyam gai leiriba maira paibi sing pik amadi all kyam gai nupi sokot thaurang lup amadi kyam gai gi club ki miyoi sing su mateng pangduna saruk yari amasu haijaning bo wafamdi lainga amamiyamni ihau hauduna Laotokhre matung PR lengak lakri PR gi mathang na miyam na lengak amuk semli adubu koki narcotics na makoi na tawning tawriba thabak singdi ngasi fawl leptan adumok satharakli koki narcotics na mitei furup natana tangkol furup ta su landari tha sigi tareta amuk bom kapsinduna yumda tumduna leijariba angang ani halaga mamana asu open ngan kiba lekri asiguma tanja sida Prime Minister Narendra Modi kadai da sakrabage Home Minister na kari tawribage state lega na su koki terrorism gi mathak sabsabe action lokhatpa ngamdriba sina takpadi Manipur lenga ki sakti esi Home Minister Amit Shah na pairabra haibasi singna ba phawri India lenga ka su tawnariba koki militant singna sathariba terrorist ki thawang sing center action lokhatna ba kyarak Manipur miyam na lawroba su tasinadana leithokli su sign tawnariba militant sing asina ground rule thugaiduna national highway sing de seliba gari sing degi tax lawbada center na usinadana leiri Mairik pidagi maizau bi horaktringaida center state lengak ta sinafam thokpa sakti punamuk sinagadabani law and order haibasi state ki mathawni center na khu thingjinfam thokte maram aduna misam haliba koki narcotics ki mathakta military crackdown sataduna lenga na thabuk lakhotgadabani haina phongdokhi Nomai kap luba ani fari matam khragi mamang na Chuchampur RAF ta nomai kap lubani haiba Zongkhomang haukip sei kuntraga taruk amasum letming thang haukip sei kuntraga nipan kobam yueni nahan rengkai digi police na pha bangam lehni su pau mun makhata na spali